Lebaga Vice President Kanaba election da I.N.D.A ga lamba tawgadawriba opposition India bloc ki mirep hana Supreme Court ki just oiramba B Sudershan Reddy ki mirep che pishinkre Parliament House da nomination pishin baduda Congress President Malik Arjun Khagre senior Congress leader Sonia Gandhi NCP SCP की लुचिंगबा शरद पवार समाजवादी पार्टी की लुचिंगबा राम गोपाल यादव DMK की लुचिंगबा तिरुचि शिवा अमसुंग TMC की लुचिंगबा सत्यब्दी रॉय शरुक याखी Vice Presidential Election asigi scrutiny hayeng chathagani loinana nomination paper lawthokpagi aroiba numitna August kunga mangada oigani Mikhal asida Sudershan ga lamba tawgadawriba I.N.D.A ki candidate oiriba CP Radhakrishnan ki nomination paper ngarang pishin khrabani panbayabadi haukiba July thada Jagdeep Dhankarna Vice President ki fam thadokibadagi fam asi mention nabagi dama ECI na September 8 da Vice Presidential Election pangthoknabagi matam lepkibani